ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯁꯤ ꯌꯧꯔꯨꯒꯦꯅ ꯂꯥꯛꯄꯅꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯃꯐꯝꯁꯦ ꯃꯣꯏ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯉꯥ ꯃꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯍꯥꯏ ꯏꯁꯃꯥꯏꯜ ꯃꯩꯇꯩ ꯍꯥꯏ चलो चलो हई खा लो चलो चारो ꯍꯥ ꯀꯌꯥꯝ ꯉꯟꯕ ꯐꯧꯅꯣ ꯍꯥꯏꯕ ꯁꯤꯔꯣ ꯀꯌꯥꯝ ꯉꯟꯗꯣꯏꯅꯣ ꯈꯪꯗꯦ ꯀꯔꯤ ꯐꯧ ꯑꯣꯏꯗꯣꯏꯅꯣ ꯀꯣꯕꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯐꯖꯗ꯭ꯔꯥ ꯄꯔꯦꯡ ꯑꯣꯏꯅ ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤ ꯐꯖꯅ ꯊꯥꯏ ꯃꯣꯏꯁꯦ ꯆꯠꯂꯣ ꯌꯥꯝ ꯀꯟꯅ ꯆꯠꯄ ꯌꯥꯗꯦ ꯃꯤꯒꯤ ꯏꯪꯈꯣꯜ ꯀꯩꯀꯩ ꯆꯪꯕ ꯌꯥꯗꯦ ꯈꯔꯗꯤ ꯆꯠꯄ ꯌꯥꯏ ꯑꯁ꯭ꯋꯥꯏꯕꯨ ꯃꯣꯏꯒꯤ ꯒꯥꯔꯗꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯦ ꯍꯥꯏꯅꯀꯣ ꯅꯣꯏ ꯒꯥꯔꯗꯦꯟꯁꯦ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯤ ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯈꯨꯠꯅ ꯁꯣꯛꯄ ꯌꯥꯗꯦꯀꯣ ꯃꯅꯥ ꯃꯁꯤꯡ ꯑꯃꯇ ꯈꯨꯠꯅ ꯁꯣꯛꯄ ꯌꯥꯗꯦꯕ ꯌꯦꯡꯕ ꯈꯛꯇꯅꯤꯀꯣ
ꯆꯅꯝ ꯄꯥꯝꯕꯤꯅꯤ ꯐꯖꯅ ꯊꯥꯗ꯭ꯔꯣ ꯑꯗꯒꯤ ꯀꯣꯕꯤ ꯀꯦꯕꯦꯖ ꯍꯥꯏꯀꯣ ꯀꯣꯕꯤꯁꯦ ꯁꯨꯝꯕ ꯀꯣꯕꯤꯁꯦ ꯀꯦꯕꯦꯖ ꯍꯥꯏꯅ ꯈꯪꯅꯩꯀꯣ ꯁꯤ ꯑꯗꯩꯁꯤꯅ ꯒꯥꯔꯂꯤꯛ ꯍꯥꯏꯗꯤ ꯆꯅꯝ ꯅꯠꯇ꯭ꯔꯥ ꯃꯁꯇꯔꯠ ꯍꯪꯒꯥꯝ ꯐꯣꯇꯣ ꯀꯩꯀꯩ ꯀꯥꯞꯄꯗ ꯌꯥꯝ ꯐꯖꯒꯗꯕ ꯃꯐꯝꯅꯤ ꯁꯤ ꯃꯐꯝꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯒꯤꯗꯣ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯣ ꯃꯃꯥꯡꯗꯣ ꯆꯠꯂꯨꯔꯅꯨ ꯂꯥꯛꯑꯣ 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 ꯌꯥꯝ ꯐꯖꯕꯅꯤ Yare, Yare, start moving. Walking chатpani. Walking chатpasi yam nungai. Koi walking chatpasi yang han na sum live torokpani da. The question kai hanga ase dam khumukani ko. Yam kuinadi oiraroi live siko. Nga kisum sigi garden phajabasi yang han na sum live torokpani. Matang sida loisalage mayam. Mathangi life ta mu unarse. Thank you.